Russia na Hairi, Ukraine da foreign fighter listing ani dom Hatkhre. Ukraine da Moscow gi military gi khut thingjin ba du hauki ba matung dage nongsuk pa yana ba laibak adu da mapan laibak ki khunek lan mi listing ani dom Hatkhre haina irai numita Russia na Haikre. Lan adu hauki ba matung dage Ukraine da laibak hompu ga mari dagi khunek amasung weapons specialist lising taruk ka chamapan yangkhai ga taruk thunglaki amasung madugi matung dage lising ama ka chamapan hompu ga mga hanana manghan khre. Aduga lising amaga chatret humudra ka mapan na Ukraine thadokre haina statement amada Russia gi defense ministry na haike Ukraine da khunek fighter sing tharakpa masingi damak Europe laibak singi manung da Poland na lusing bane mathang da Romania amasung Britain haina statement aduna haike statement aduna Canada United States amasung Caucasus laibak Georgia dage khunek lan mising adu akhana na panke Kiev regime gi military gi maiti ba masing hengalaki ba masung Numit khudingi waina manpower amasung equipment paktak na manglak badagi foreign fighter sing aduge masing adu hantaragli amasung makhoi kaya mungna Ukraine thadokre haina ministry adu na haike Russia gi President Vladimir Putin na Ukraine da laibak adu demilitarize amasung de-Nazi fight taw na ba February 13 da troops sing thajin ke Russian private military company Wagner Group loina na Syria amasung Leviadagi khunek lanme lising kunlom phauba yauna Ukraine da Moscow gi forcing galoina na lantheng na ki haina European official amana April da haike hana tha sidasu nongpok thangba Ukraine da separatist authorities na farba British citizen sing Aiden Aslin amasung Sound Pinar amasung Morocco dage Brahin Sadunabu khunek lanmi sing waina thabak tawba amasung government thugaina bagi damag sibagi sairak pi khre maraksida Russia na hanagi US diplomat amabu Achauba chang da drug smuggling tawbagi damag jail da chahi taraga mari ki sairak pi khre Russia amasung United States na sangnai na amana amagi citizen sing phabagi matang da khatnai amasung karigumba Cold War gi matam da tawkiba dugumna bandi masel mahut sinai American citizen Mac Foyer maral fangle haina sagol sel gi athengbada thokpa statement amada Moscow gi Khimki court aduna haike Russian ngamkhai lansin duna loina na commercial purpose amata yaudana drug sing ain kaina Mayam ama paisinduna fogel na achoba changi drug smuggling chathaki haina court aduna haike New York tagi mahaki loina binupi ga loina na Moscow gi Seremo Tievo airport ta thunglaki bada custom officer sing na fogel bu faki bani haina January da Russian authorities na haike custom check ta mahaki luggage manung da marijuana amasung hash oil yarom ke drug sing adu contact lens case sing amasung e-cigarette cartridge sing gi manung da Lolami haina official sing aduna haike Moscow ge Anglo-American School da oza oiba fogel na marijuana adu medical ge hiram singi damak ni amasung spinal operation amagi matung United States ta madu prescribe tawi haina kan na haike medical ge hiram singi damak Russia da cannabis sizinaba aina yade Moscow da laiba US embassy da fogel thabak tawram ki amasung May 2021 fauba diplomatic immunity dage kanaba phangki haina Russian official sing na haire hauzik American kaya marum Russian jail sing da laire masiga manana US jail sing da Russian kaya laire hingsa tawbagi damak Russia gi court amana jail da chahi mapan gi chairak pi khiba hanagi American Marine Trevor Reed ka 2010 dage US jail amada lairakhraba Russian pilot amaga April da mahut ona ke Europe da Russia gi gas supply hantharaga ne Nord Stream 1 natural gas pipeline gi atopa turbine engine amasung shutdown tawragani haina Russia gi sarkar na chalaiba choba gas company Gazprom na lauthokre masiga iroina na Europe ta gas supply tawbagi chang yamna hantaragani haire Ukraine gi leader sing hathok na ba terrorist plot mai pakhan khidre minister Ukraine gi leader sing hathok na ba terrorist sing gi plot ama Ukraine gi law enforcement officer sing na mai pakhan khidre haina laiba kasigi Internal Affairs ki first deputy minister Yevgeny Yanin na phongdokre Aikoi gi source sing dagi pau phangbadagi leader sing hatong na ba terrorist sing gi thawang adu thingba ngamkhibane lan mai paklaba matung da aikoi na ahenba akupa marol phongdokani haina Yanin na thadokiba warol ama da haike mahang na phongdokiba matungin na counter sabotage operation sing chathabada Ukraine gi misam sing na police ki mateng yamna pangki haire matam kharagi waina athingba thamba amasung curfew thamba matam dasu misam sing na law enforcement agency sing da mateng yamna pangke makoina sing na ba mi sing gi matang dasu pau piraktuna mateng pangki haina Yanin na haike Ukraine gi citizen sing na ba mi sing police ta pau piduna makata na support tawbiyu amasung lanbung dage yamna thamna leiba city town amasung khungang sing da mit na sing na leibiyu haina minister na appeal tawke
Yeninna phongdokiba matungina member yamdrabada lising amaga chamngana saba counter sabotage group chamaga kulhumdoi leire makoisi law enforcement agency singi saruk amani haire. Russia na Ukraine da landaba haukraba matungda mang takhananaba sinkiba amadi spy gi thabak tawramba mi chanipan gi mathakta phajinba ngamkhre. Makoidu security service of Ukraine da khusinakre haina yeninna haike. Russia na Ukraine da landaba haukraba matung mi manga dagi tarana saba sabotage group sing thorakhe. Makoina lona yengthokpa masung Central Kip yauna mafam kayada terrorist attack taunaba honaki haina. Ukrainians ka pravadana report tauke Kip lauksinana bahonabada Russian military yamna thina maithiba nangkraba matungda sabotage group singsi Ukrainian troops singe artillery position takthokuna rocket amasung artillery attack tawbage thabak oina satharaki haire. Aroibada tabiriba pumnamakpu thagatjare.